MS PAODAM eng tabiribasingbu Nomaitham Kajal Devina khurumjari ahanbada maruoiba pau pijari Ichawgi fibam hena soksilakli awaba mayoknariba miyoi kaya relief camp singda changjafam lawduna lainari World Environment Day ga marilina college level poster amasung symposium changamnaba pangthokre Ambulance na purakhiba patients singdagi paisa lawi haibadu aramba yungfam yaudabani haina IRCS Manipur gi General Secretary na phangdorakli Loinana India da COVID-19 ge active case listing ahum chamapan hungfumato yaukre miyoi kunthani thoina laikhidre Mapung oiba pau Lamdam asida thokliba ichawgi fibam hena soksilakli Imphal East ki Imphal Tural Kongba Tural amadi Aerial Tural Torban kaibadigi paktakna miyam ichawgi awawa mayoknare safagadawa mafam singda relief camp sing hangduna ichawna sokalaba sing changjafam lawduna lainari Lamdam asida hawkiba numit kharanida leptana nong chubana maram oiraga chahi asigi hawkiba me 13 da Imphal Tural gi imai pathorokpa amadi Torban kaibadigi ichaw mayoknaduna laklingai manungda amuk Kongba Tural amadi Aerial kaiba amadi Thorakpana ichawgi fibam hena soksilakli ngarang numidang Aerial Tural ge torban amasu oriba khetri awang lekai da ising pathorakpadagi maikei adomdasu ichaw thoktuna miyam sing awaba mayoknari loinana Aerial Tural paring singi tonga mafam singda iching pathorakpana khudong chadaba mayokna hale nimit humni gi mamangda khurai haikru makhongda Imphal Tural karakpa amadi New Chekonda Tural pathораktuna maikei adomda ichawgi awaba mayokna duna lakpani ichawgi fibam ka hena soksilakpana maram oiraga Janems Hospital da ising thumjilakpa henjilakpadagi ngarang numidang mafam aduda lairiba anawa khudingmak Rims Thawal District Hospital yauna tongan ba health facility leiba mafam singda hondokhibaga loinana ana layengi thabak lepkhre nakal amaromda Kongba Tural Maril ge saruk ama oriba Basikong Irong Kongbada ngasi ayuk anganba pung 3 rom tarakpada Tural Torban chauna kaibadagi maikei adomna lairiba lawuk sing Achauba ipak amagum isingna thumjin khibaga loinana maikei adomda achaw ama mayok narakpadagi ichawna sokhallaba sing sthafagadawa mafamda relief camp sing hangduna changjafam lawduna lainari loinana Kongba Laishram lekai gi Kongba Tural kaibana maram oiraga ichaw thoktuna awawa mayokna hale Nambul Tural gi imai ngarang numidang chawna trelakpadagi Naurem Thong Sawalba na chingba mafam singda ising thumjilakre ichawna maram oiraga sokalaba sing rescue tawbagi thabak NDRF SDRF Army Assam Rifle Local Club ki volunteers amadi Arambai Tengol gi thongmi singa lepa leitana chathari amaromda lamdam asida ngasi numit yungba matung nungshit yauna nong ngahak chuba natana akanba nong lepkhiba amadi torban kai khibana Tural gi imai tapna hanthabagi mami ure ichaw asina maram oiraga maru oina Imphal East ki mafam ayamba chathok sasinda chawna akaiba ama oire Imphal West ki Sekmaizing gi Hayal Hangon area da hawkiba hing nongyai Imphal Tural ge torban kai khibadagi area asida leiba yum law amadi nga gi farm kaya isingna thumdinkhre Tural kaiba asina maram oiraga Hangul area da mayai lambi Tawkhairaga ising phatokpadagi lambi asida gari faunaba yakhidrei Tural lerai adu hawkiba hing nongyai matung kaiba hawrakpaga lekai miyam Arambai Tengol gi Tengoloi mayang Imphal Police amadi marilenaba department ki miyoi singna thingnaba hotnaki adubo numidangi matam oibana thingba ngamdabadagi ngasi ayu anganbadagi mayang Imphal East gi MLA K Rovindro masamakna mafam aduda sangduna numidang wairam fawbada thingnaba kana hotnaki Tural kaiba aduna Sekmaijing amadi Uchiwagi akoibada leiba yum nga gi farm amadi law kayam amang ata thokre nakal amaromda Nambul Tural gi shu mayang Imphal East gi manung chanba Yanggoi Khulenda fit Yankairom Sangpa mafam ama kaikre Tural kaibaduna area adu da leiba ngagi farm amadi law kaya amang ata thokre hairi Leptana churakhiba nongna maram oiraga Manipur River ki imai ka hena wangkhalakpadagi Kumbi Estigi Borang Yangbi Gram Panchayat ki Ward number 7 Wangu Sanangkhongda Kalbat amagi Satarfel oirakpadagi ising chensilakpadagi yum thumba yaunarakpadagi miyamna ahing chuppa kanna honaduna hojikti ising chensilakpa thingkhre Kalbat adudagi chensilakpa isingna tongan mafam singda safu kanna chensilakhiba isingna
ring ben kaibadagi yum thumjilakpa khara yarakpadagi potchai hon thangdoknaba numidangda yaunaki ising thingbaduda IRCS Bisnupur District Branch ke volunteer amadi Arambai Tengol 61 unit wanguge commander A Henry na luching duna ajoba mateng pangki mafam aduda Kumbi police chesange police team amadi Kumbi MLA SPM Chandra naso mehusing tharak duna saru yawagaluina sel oina lupa lising tara su mateng piki ising chensing khibaduna maram oiraga haujikshu mafam aduda fast cropping tawriba paddy field kayadi ising thumjinba yaunari hari Naga Students Union Chandel NSUC ki pautak makhada Naga Student Bodies of Chandel na District asigi DC Office, SDO Office, ADC Office amadi State Bank of India Chandel Branch ki office yauna lenga ki office sing asidagi thingjinkhre khongjang asi State Border the Free Movement Regime FMR amadi Indo-Myanmar border fencing tobagi mayokta Naga Taba district ki area da leiba lenga ki office sing thingjinnaba All Naga Students Association Manipur ansangli directive induna chathabani Chandel gi DC Office, SDO Office amadi ADC Office, State Bank of India ki office thingkibasina maram oiraga miyamgi punsida chauna akaiba piki hariba officing ase hayeng leiba pokpat numit ki numidang wairam fauba thong lon ki gani haidi Manipur lenga ki Directorate of Environment and Climate Change ki mieng makhada ka Manipur College Kaksengi Environment Science Unit Eco Club Internal Quality Assurance Cell ICAC amasung NCC unit na senduna World Environment Day 2025 ka moilina college level poster amasung symposium changdamnaba amang ase pangthokre Kakchingwari Panjau Palumda college asigi multipurpose hall da pangthoki bataramaduda Dr. O Rudra Babu Principal KMC amasung M Durjoy Vice Principal KMC anina tharoma pusing oina Saruk Yaki Tharamaduda Dr. O Rudra Babu Principal KMC Nahai Aikoi College asi Manipur gi manungda mangjin thawa college ama soidana oirakpa ngamlagani Aikoi na ngasi changsilliba khongthang asi khongpham macha ama kakhatpa haurabani hana manglomda changsinba masak naiba college ama oinaba hotnabada asigi oja sing staff sing mahiroi sing college asida hanam mahei tambiram kiba sing media gi chul naw sing amadi aikoi khuding mak punna mateng pangnaduna hotna minabagi su mathau tai madugi manungda oja singi hena chawba achoba thodang lei ngasi pangthok liba changdamnaba asigumna lairiba ate department sing issue asigumba competition kaya ama pangthok labadi college asigi mahiroi sing inter college ki thakta pangthokpa changdamnaba kaya dasu aikoi gi mahiroi sing soidana mingchal purakani Madugi numit adu aikoi gi soidana yarokadaba watlaroi college asi matam amada Manipur gi khamake gi maru oiba college ama oirami matau adugumna ngasidagi hauraga lakadaba matamda Manipur gi mahausinba college ama soidana oirakpa ngamlagani haina su phongdokki Ending Plastic Pollution Globally haiba thimda college asigi mahiroi singna saru yaduna pangthokiba changdamnabaduda M Randip na ahanba S Jennifer na ani shuba amasung Mira Lakshmi na ahum shuba taraki makong mathang takhraba mahiroi singda sel amasung sakhang chepiduna pokning chuthawatki Today we have created a department which is known as Vocational Development and Skill Development Department. This is a new department. Let us give a big hand, please. Kaksing District ke khwaidagi maru oiba lambi ama oriba National Highway 137A lambi paringi Kaksing lamkhai dagi wabagai lamkhai bazar fawbagi lambi asi hauji nongsu pantha yaroppaga loinana pot hol kayada ising tungsinduna leibana khwaidagi hena khudong thiningai phibamda leibada natana lambi asi nongma asum soksilakpa henjilakli hiram asida mainenaba authorities singna praja miyamgi awaba yengbiduna akanba mieng changbiu haina Joint Non-Government Voluntary Organization Kaksingi President KSS Satradari Amadi Secretary N Begasandrana Kutek Biduna Tadorpa Cherol Amana Fondorli Cherol Aduna Makata Aduna Hai Lambi Paring Ashida Ising Tungsing Duna Nongmagi Fibam Sopa Hanslakli Basigi Kwaidigi Chawba Maram Singi Manunda Ama Orivasi Lanai Mioi Kayana Amadi Lambigi Nakal Ani Makta Dukan Famliba Ichil Inaw Singna Lambigi Nakal Ani Makta Wangna Laibak Tolpa Ashinasu Amani Lambi Asi Kayarak Hanas Lamlabasu Hariba Tongatliba Saruk Sing Asi Lautok Triba Fawba Ising tungsing duna leibagi
ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯊꯣꯡꯒꯠꯂꯛꯂꯤꯕ ꯑꯁꯤ ꯇꯧꯗꯅꯕ ꯍꯛꯊꯦꯡꯅꯅ ꯀꯌꯥꯔꯛ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯕꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯛꯆꯤꯡ ꯑꯃꯗꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯉꯁꯤ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯎꯕꯤꯗꯨꯅ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯕꯥꯛ ꯋꯥꯡꯅ ꯋꯥꯡꯅ ꯊꯣꯡꯒꯠꯂꯤꯕꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯟꯄꯨꯏ ꯂꯤꯌꯥꯡꯃꯥꯏ ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯥꯃꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯪꯕꯗ ꯊꯝꯈꯤꯕ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯨꯕꯒꯤ ꯋꯥꯍꯧꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥꯟ ꯚꯤꯂꯦꯖ ꯃꯅꯥꯛꯀꯤ ꯂꯩꯈꯝꯄꯣꯛꯄꯤꯗ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ MSTVꯒꯤ ꯄꯥꯎꯃꯤꯅ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡꯗ ꯂꯩꯈꯝꯄꯣꯛꯄꯤ ꯇꯝꯅ ꯊꯧꯖꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯆꯠꯇꯅꯕ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯔꯛꯈꯤꯕꯅꯤ ꯃꯨꯛꯅꯕ ꯑꯗꯨꯗ ꯀꯨꯀꯤꯒꯤ ꯒꯥꯔꯤ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯟꯈꯤ ꯇꯨꯡꯗ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯈꯔ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯏꯟꯄꯨꯏ ꯂꯤꯌꯥꯡꯃꯥꯏ ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯥꯃꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯪꯕꯗ ꯊꯝꯂꯛꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 5ꯗ ꯈꯨꯟꯁꯥꯈꯨꯜꯒꯤ ꯁꯤꯐ ꯌꯥꯎꯅ ꯈꯨꯟꯖꯥ ꯈꯔ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯐꯨꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯟꯄꯨꯏ ꯂꯤꯌꯥꯡꯃꯥꯏ ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯥꯃꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯀꯨꯀꯤꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯗꯤꯖꯥꯁꯇꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯗꯤꯖꯥꯁꯇꯔꯁꯤꯡꯗ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯄꯤꯖꯔꯤꯕ ꯁꯔꯚꯤꯁ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯖꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ IRCSꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯊꯕꯛꯁꯤꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ IRCS ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯊꯣꯛꯄꯝ ꯅꯕꯆꯟꯗ꯭ꯔꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯃꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯕꯆꯟꯗ꯭ꯔ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯉꯔꯥꯡ ꯑꯁꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯁꯤꯡ ꯑꯦꯝꯕꯨꯂꯦꯟꯁꯅ ꯄꯨꯊꯣꯔꯛꯈꯤꯕꯗꯨꯗ ꯄꯦꯁꯦꯟꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯀꯃꯦꯟ ꯑꯃꯗ IRCSꯁꯨ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡꯒꯤ ꯖꯦꯅꯤꯝꯁꯇ IRCS ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯁꯅ ꯑꯦꯝꯕꯨꯂꯦꯟꯁ 2 ꯁꯤꯖꯤꯟꯅꯩ ꯑꯦꯝꯕꯨꯂꯦꯟꯁ ꯑꯆꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯁ꯭ꯇꯦꯠꯀꯤ ꯆꯤꯌꯔꯃꯦꯟ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁꯇ ꯑꯅꯥꯕꯁꯤꯡ ꯄꯨꯊꯣꯔꯛꯈꯤ ꯑꯇꯣꯞꯄ IRCS ꯏꯝꯐꯥꯜ ꯏꯁ ꯕ꯭ꯔꯥꯟꯁꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯏꯀꯣꯚꯦꯟ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯪꯁꯤꯟꯗꯨꯅ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯞ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯠ ꯄꯦꯊꯦꯇꯤꯛꯁꯤꯡ ꯑꯗꯨꯗ ꯐꯪꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯗꯨꯅ ꯑꯦꯅꯤ ꯗꯤꯖꯥꯁꯇꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯣꯚꯤꯗꯀꯤ ꯃꯇꯝ 2019ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟꯒꯤ ꯃꯇꯝ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗꯁꯨ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯍꯛꯊꯦꯡꯅꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯔꯦꯗ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕ ꯅꯤꯌꯝ ꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤꯕꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯇꯥꯃꯣ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯌꯥꯎꯏ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯌꯥꯎꯏ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯩꯈꯣꯏ ꯑꯥꯐꯇꯔ OT ꯄꯦꯁꯦꯟ 2 ꯄꯨꯊꯣꯔꯛꯏ ꯑꯩꯈꯣꯏ ꯑꯃꯅ ꯒꯦꯠꯇ ꯊꯥꯗꯔꯝꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯥꯁꯤ ꯅꯨꯡꯒꯣꯏꯗꯒꯤꯅꯦꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯈꯨꯔꯥꯏ ꯍꯩꯀꯨ ꯃꯈꯣꯡꯒꯤ ꯏꯁꯤꯡ ꯀꯥꯏꯕ ꯑꯗꯨ ꯍꯦꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯃꯥ ꯊꯥꯗ꯭ꯔꯣꯞ ꯇꯧꯔꯝꯃꯤ ꯃꯣꯏ ꯑꯣꯇꯣ ꯂꯥꯛꯑꯒ ꯄꯨꯈꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯀꯣ ꯚꯦꯟ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕ ꯂꯩꯔꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯩꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏ ꯃꯈꯥꯗ ꯄꯤꯖꯔꯛꯀꯦ Indian Red Cross Society Bishnupur District Branch के Vice President Toizam Opendro अमदी Chairman Dr. Wahengwam Gulapi की थौसिल मखादा इचाव की अवाब मायोकनरबा मियोइसिंगिदमक नंबोल सावल लेकाइदा नौना हांगबा रिलीफ कैम्प अहुमदा लेबा इनमेस्टिंग मिमुंगसिंगदा ngasi relief material sing yanthokre Indian Red Cross Society IRCS Manipur State Branch के मतेंगा लोइनाना IRCS Bishnupur District Branch na senduna relief material sing adu yanthokpani IRCS Bishnupur District Branch के Publicity and Public Relations Committee के Chairman
Dongbram Samkumar, Secretary Dr. Huidrom Roman, Treasurer Thoksom Netaji Amadi, Volunteer Ojit Kumar na Ichawi Singna, Imung Changduna Labor Yadabadagi, Nambol Sava Lekaida, Nauna Hangbo Lipcam Ahum that Ladiba Imung Singda, Hygiene Kit Amadi, Yum Nong Yuriba Imung Singda, Tarpaulin Sing Timbang Oina Yentoki. Khangbok Awang Upper Primary School gi Oza Thongam Joychandra Singh atopada transfer thaba yaroi haiba davida ngasi school asige mahiroi singna khola kaya lauduna khongjang sangsankre SMDC gi mihu sing amadi parents committee na sinduna mailenaba Manipur lenga ki education department na Oza Joychandra gi transfer order atobada kakadabani haina ngasi dagi school thonglon sinduna khongjang sangsinba haukre khongjang adu da saru yakhiba SMDC gi member Elangbam Rase Kumar na hai Thobal district ke Khangbok ta leiba School asida social science ke oja laitabagi oja Joychandra asi matam mafam asida utilize tawrakibani school asida mahak na lakpadagi school asibu phagat hanaba thabak tharom kaya tawba khaktanatana mahiroi singi yaifanabagi damakta yamna kana honaduna lakli adubu lakpa ikui dringaida social science oja ama tharak dringaida mahak pu atopa school da amuk thakiba haibasi school asibu muthatna ba hotnabani haina lawdaba ngamloi maram masina marilinaba Manipur lenga ke education department na mahak ke transfer order asi kaktriba fawba school asi thinglagani haiki ngasi ke khongjang aduda Oza Joychandra transfer thaba yaroi Oza Joychandra ge transfer order kaktriba fawba school thonglon gani haiba precasting sijinakibaga loina na khola kaya sotlauki Oza Joychandra ni school sida halakri fawba school sida laiba Oza Joychandra si mahagasi uzik utilization asida tawrambadagi samramda utilization sakibase agoi parents committee SMC committee adagi agang singi school sida magi kathoppa mayam ase agoi parents sing na sukhangi SMC na sukhangi aduga laidi boja sing na sukhangi ana magumba oja ma atanan thabada ko yajaning de ana athu matamda agoi concern authority na hai boja sibo school sida lengna thambiu Ministry of Health and Family Welfare na piba data da ngasi June anigi ayupong nipan fawbada India ge active COVID-19 ge case listing ahum chamapan humfumatho yauri June amada anoba case aniga sopna ahum lakhi listing ani kun manga January dagi COVID-19 na sikibagi masing na kontra ni thoi sukre Delhi Tamil Nadu Kerala amasung Maharashtra da punna miyoi manga ngarang laikhidre Delhi da anoba case ni futare lak na COVID-19 ge case jamdi marifum do yaure Kerala dana anoba case kontra manga tharaga active case masing nising amaga jamni kontra manga yaure Maharashtra dana anoba case kuma thoi hapsin na punna case jonga sumna taru yaukre West Bengal gina anoba case nifu mari tharaga COVID-19 ge case chahum kontra ma thoi yaure haidi China ge kha nongchop thangba sarukta ichau thoktuna lambi amasung yum kaya mang ta hankre Yunnan province ke chingge saruk nungjang lisu autonomous prefecture da thok liba ichau da yum kuntaret mahankre thong tara taru khaksu thudakre adum ainamak mi sibagi report leitri Diking Tibetan autonomous prefecture ge lambi kaya da ichau na thumjin khibadagi thingjinkhre lechel kungna Thabana maram oiraduna mi kanbagi thabakta khudong chadaba mayoknari prefecture adugi Manisno Mountain Scenic Zone da lakpa lamkoiba mioi chahum safagadaba mafam da puthokre mafam adugi mioi kayasu asoi angam leroidaba mafam singda hongdok hankre hawjiksu nong leptana churi hairi Aroibada maru eba pau amuka hanna pizari Ichaugi fibam hena soksalakli awaba mayok nariba mioi kaya lip cam singda chongjafam lauduna lainari World Environment Day ga marilina college level poster amasung symposium changdunaba pangthokre Ambulance na purakhiba patient singdagi paisa lawi haibadu aranba yunfam yaudabani haina IRCS Manipur ge General Secretary na phongdorakli Loinana India da COVID-19 ge case listing ahum chamapan hufumato yaukre miyoi kontra ni thoina saikidre Matang asida image padong sanok sabalo shinjari mi eng tabiri besingbo amuka hana kurumjari